Thawbal district ta masak khangdaba khutlai paibasinga Thawbal commando ga khutthoknabani haiba thaudok amada miyoi ama sire miyoi taruk fare haire impact news na fangba pauda thaudok ase ngase ayuk pung 10 rom taba matamda Hairok police station na konba salungfam amade Hairok khul anigi fauna fam lambi amada thokibane thaudok adu da laikhidraba miyoi adu gi maming Laishram Prem kawe masagi chahi 15 rom sure haire Thawbal khunau mayai laikai dagi Laishram Ronel kauba amagi machanu pani haire mahak Thawbal khunau da laiba Nimai Chan High School ge mahairoi ne mathang chahida metric exam thagadabani haire thaudok adu da hairiba miyoi ase sokpadagi Lilong da laiba Nur Hospital da pukhatuna laikanakhe Fibam Lusilakpadagi Imphal North AOC da laiba Ras Medicity Hospital da pukhalakuna laikanaraba matung ngasi nungthil pung 12 makhairom tabada laikhidabane mahaki ye thangba thabak makhada nongmai maru ama panduna faudokre amaromda thaudok thokfamdagi Thawbal commando na miyoi taruk khutlai taruk amasung alto car amaga A star amaga konana fagat pangam khre hairi adubu faraba miyoi sing adugi maming matha amasung kari karamba khutlai no khangbangam madugi mathakta faraba miyoi sing adu Lilong police ta lairi haibagi pau lairi hiramasigi matangda Thawbal police ki maikaidege haujik faubugi oina wafam amata fongdorakpa leitri atopa pau amagi likhun amana di hairiba matamaduda khutlai paiba kangbu ani mafam aduda khut thoknakhe thaudok thokfam aduda Thawbal commando kangbu amana changsilubada miyoi ama soktuna leiramkhi hairi aduga commando na miyoi taruk khutlai ka konana fagatpa ngamkhibani hainari